ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯊꯝꯕꯥꯜ ꯍꯦꯛꯄ ꯃꯐꯝꯗ ꯆꯠꯄꯩ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯤꯆꯦꯒ ꯑꯩꯒ ꯆꯠꯂꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯨꯝ ꯍꯥꯊꯨ ꯇꯧꯔ ꯆꯠꯂꯤꯅꯦꯕ ꯌꯧꯕꯨꯗꯤ ꯌꯧꯗ꯭ꯔꯦ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯆꯠꯂꯤ ꯌꯧꯗ꯭ꯔꯦ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯕꯁꯤꯅ ꯉꯥꯎ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯆꯠꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯌꯧꯗ꯭ꯔꯤ ꯆꯠꯄꯒꯤꯁꯦ ꯅꯨꯡꯊꯤꯟꯗ ꯆꯠꯄꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯗ꯭ꯌꯨꯇꯤꯁꯦ ꯏꯚꯤꯅꯤꯡꯗ ꯑꯣꯏꯅ ꯗ꯭ꯌꯨꯇꯤꯁꯦ ꯀꯩꯅꯣ ꯇꯧꯔꯣꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯃꯣꯔꯅꯤꯡꯗ ꯑꯗꯣ ꯃꯣꯔꯅꯤꯡꯅꯤ ꯑꯩ ꯑꯁꯦꯡꯕꯩ ꯗ꯭ꯌꯨꯇꯤꯗꯤ ꯃꯣꯔꯅꯤꯡꯗꯅꯦꯕ ꯑꯗꯣ ꯆꯠꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯆꯨꯞ ꯁꯥꯈ꯭ꯔꯦ ꯊꯝꯕꯥꯜ ꯍꯦꯛꯄ ꯃꯐꯝ ꯆꯠꯂꯤ ꯒꯥꯔꯤꯗꯒ ꯊꯝꯃꯝꯃꯗꯤ ꯃꯥꯡꯖꯔꯦ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯝꯕꯥꯜ ꯍꯦꯛꯄ ꯃꯐꯝ ꯌꯧꯔꯒ ꯑꯃꯨꯛ ꯀꯩꯅꯣꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯅꯔꯤꯁꯤꯀꯥꯗ ꯑꯃꯨꯛ ꯄꯣꯠ ꯂꯧꯕ ꯆꯤꯆꯦꯒꯤ ꯃꯅꯤꯄꯨꯔꯗꯩ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯑꯗꯣ ꯂꯧꯕ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯌꯥꯝ ꯊꯣꯛꯇꯕꯅꯤꯅ ꯕ꯭ꯂꯣꯛꯁꯤꯁꯨ ꯐꯖꯅ ꯌꯥꯝꯅ ꯅꯝꯕ ꯉꯝꯗꯦ ꯊꯣꯛꯄ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯅꯝꯃꯤꯁꯤꯅꯦ ꯊꯝꯕꯥꯜ ꯀꯥꯏꯈꯣꯟ ꯏꯃꯥꯡ ꯂꯣꯏ ꯂꯥꯎꯔꯦ ꯑꯗꯨꯒ ꯕꯂꯤꯗꯤ ꯁꯥꯏ ꯃꯅꯨꯡ ꯁꯨꯝ ꯆꯪꯉꯒ ꯊꯝꯕꯥꯜ ꯍꯧꯋꯦ ꯃꯟꯗꯤꯔꯁꯨ ꯂꯩ ꯑꯁꯤꯗ ꯑꯗꯨꯒ ꯆꯠꯂꯤ ꯁꯥꯡꯗꯤ ꯁꯥꯡꯉꯦ ꯅꯨꯡꯁꯥ ꯁꯥꯕꯗꯤ ꯐꯣꯇꯣ ꯀꯥꯞꯇꯣꯏꯅꯦ ꯐꯣꯇꯣ ꯀꯥꯞꯄꯩꯗꯃꯛ ꯆꯠꯄꯅꯤꯗ ꯕ꯭ꯂꯣꯛ ꯕꯅꯥꯏꯕꯒꯤꯒ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯂꯥꯛꯏꯁꯦ ꯆꯤꯆꯦꯁꯦ ꯆꯠꯅꯤꯡꯗꯕꯅꯦꯕꯀꯣ ꯑꯩ ꯅꯝꯅ ꯐꯥꯔ ꯆꯤꯡ ꯂꯥꯛꯏꯅꯦꯕ ꯏꯁꯧ ꯇꯧꯔ ꯂꯥꯛꯄꯁꯦ ꯌꯧꯗꯤ ꯌꯧꯗꯣꯔꯦ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯑꯩꯈꯣꯏ ꯀꯦꯅꯒ ꯆꯠꯂꯤꯅꯤꯀꯣ ꯑꯗꯨꯗꯒꯤ ꯀꯦꯈꯠꯇꯅꯒ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯤꯅ ꯑꯉꯥꯎꯕꯅꯦ ꯃꯥꯜꯂꯝꯃꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩꯅꯦꯀꯣ ꯃꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯛ ꯌꯥꯝ ꯅꯝꯕꯁꯦ ꯏꯀꯥꯏꯖꯩꯕ ꯀꯩꯅꯣ ꯍꯥꯏꯕꯗ ꯕ꯭ꯂꯣꯛ ꯌꯥꯝ ꯇꯣꯏꯅ ꯅꯝꯗꯕꯅꯤꯅꯀꯣ ꯃꯤꯅ ꯀꯩ ꯈꯟꯈꯤꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯜꯂꯦꯕ ꯍꯦꯛꯇ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯠꯂꯤ ꯌꯧꯗꯣꯔꯦ ꯃꯌꯥꯝ ꯌꯧꯔꯒ ꯑꯣꯏꯅ ꯌꯦꯡꯍꯜꯂꯒꯦ ꯍꯧꯖꯤꯛ ꯌꯧꯔꯦ ꯊꯝꯕꯥꯜ ꯂꯦꯛꯐꯝꯗ ꯏꯁꯤꯡꯁꯨ ꯑꯩꯈꯣꯏ ꯀꯩꯝ ꯄꯨꯔꯛꯇꯦꯀோ ꯁꯤ ꯊꯝꯕꯥꯜ ꯂꯦꯛꯐꯝꯅꯦ ꯁꯤꯒꯤ ꯆꯠꯂꯒ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯋꯥꯜꯁꯦ ꯂꯝꯕꯤ ꯈꯥꯠꯇꯦꯕ ꯃꯣꯏꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯋꯥꯜ ꯃꯆꯥ ꯑꯃ ꯂꯩꯕꯁꯦ ꯁꯤꯗ ꯆꯤꯆꯦ ꯍꯧꯖꯤꯛ ꯂꯤꯠꯇꯣꯏꯅꯤ ꯁꯤꯒꯤ ꯋꯥꯜ ꯃꯆꯥꯁꯤꯒ ꯆꯪꯗꯣꯏꯅꯤ ꯃꯌꯥꯝ ꯂꯤꯠꯈ꯭ꯔꯦ ꯁꯤꯗ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯊꯛ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯊꯝꯕꯥꯜ ꯍꯦꯛꯐꯝꯗꯣ ꯀꯩꯅꯣꯗꯨꯅꯦꯕꯀꯣ ꯃꯐꯝꯗꯨꯅꯤ ꯍꯧꯖꯤꯛ ꯑꯁꯤꯒ ꯊꯝꯕꯥꯜ ꯍꯦꯛꯐꯝ ꯃꯐꯝꯗꯣ ꯌꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯝꯕꯥꯜꯁꯦ ꯀꯅꯥꯗ ꯍꯦꯟꯗꯣꯏꯕ ꯈꯪꯗꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯐꯖꯕꯅꯦ ꯃꯐꯝꯗꯤ ꯁꯨꯝ ꯃꯌꯥꯝꯁꯨ ꯁꯨꯝ ꯂꯥꯛꯄꯤꯌꯣ ꯗꯨꯔꯒꯥꯕꯂꯤꯗꯅꯦ ꯐꯤꯜꯆꯔ ꯗꯨꯔꯒꯥꯕꯂꯤ ꯑꯗꯣ ꯐꯖꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯁꯥꯁꯨ ꯈꯤꯇꯪ ꯏꯪꯊꯔꯦꯕꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯊꯝꯕꯥꯜ ꯍꯦꯛꯐꯝꯁꯤꯗ ꯑꯩꯈꯣꯏ ꯊꯝꯕꯥꯜ ꯍꯦꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯗꯣꯏꯕ ꯑꯩ ꯀꯩꯝ ꯈꯪꯗ꯭ꯔꯦ ꯊꯝꯕꯥꯜꯁꯦ ꯑꯝꯇ ꯍꯧꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯗꯥꯎ ꯌꯥꯗꯦ ꯊꯝꯆꯦꯠꯅ ꯍꯧꯔꯦ ꯊꯝꯕꯥꯜ ꯃꯅꯥꯁꯤꯁꯨ ꯂꯣꯏ ꯈꯨꯏꯔꯝꯃꯦ ꯁꯥꯠꯁꯨ ꯁꯛꯀꯥꯏꯔꯦ ꯊꯝꯕꯥꯜ ꯃꯅꯥꯁꯦ ꯃꯅꯨꯡꯗ ꯌꯥꯝ ꯈꯨꯏꯔꯦ ꯊꯝꯆꯦꯠꯁꯨ ꯑꯔꯤꯕ ꯃꯌꯥꯝ ꯂꯩꯔꯦ ꯃꯅꯨꯡꯗ ꯆꯥꯔꯗꯤ ꯍꯥꯎꯗ꯭ꯔꯣꯃꯤꯀꯣ ꯊꯝꯕꯥꯜꯒ ꯑꯝꯇ ꯍꯦꯛꯂꯛꯇ꯭ꯔꯦ ꯃꯤ ꯀꯅꯥꯝꯁꯨ ꯂꯥꯛꯇꯦ ꯍꯦꯛꯅꯤꯡꯉꯥꯏ ꯍꯅꯨꯕ ꯑꯥꯗ ꯂꯩꯕ ꯍꯅꯨꯕꯁꯦ ꯃꯉꯣꯟꯗ ꯀꯧꯕꯅꯦꯕ ꯍꯦꯛ ꯂꯥꯛꯑꯣ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯥ ꯍꯦꯛꯄꯤꯌꯨ ꯌꯥꯗꯦ ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯃꯥ ꯁꯟ ꯄꯨꯟꯁꯟꯅꯔꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯨꯝ ꯍꯜꯂꯛꯄ ꯍꯥꯏꯗꯤ ꯐꯣꯇꯣ ꯁꯨꯝ ꯀꯥꯞꯄꯨꯔꯅꯦꯕ ꯍꯅꯨꯕꯁꯦ ꯐꯨꯒꯗꯕꯅꯦ ꯑꯩ ꯁꯥꯎꯅꯤꯡꯉꯗꯤ ꯁꯤ ꯍꯅꯨꯕꯁꯦ ꯂꯣꯏꯔꯝꯗꯣꯏꯅꯤ ꯑꯗꯣ ꯁꯨꯝ ꯐꯣꯇꯣ ꯑꯣꯏꯅ ꯀꯥꯞꯄꯅꯤ ꯃꯌꯥꯝ ꯅꯨꯡꯁꯥꯁꯨ ꯏꯪꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯣꯇꯣꯁꯨ ꯐꯖꯔꯣꯏ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯤꯗ ꯅꯨꯡꯁꯥꯒꯁꯦ ꯂꯣꯏ ꯆꯪꯈ꯭ꯔꯖꯥꯠꯅꯤ ꯃꯐꯝꯗꯤ ꯐꯖꯕꯅꯤꯌꯦ ꯃꯌꯥꯝ ꯑꯗꯨꯝ ꯕꯥꯔꯗꯦꯒꯨꯝꯕ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯤ ꯃꯐꯝꯁꯦ ꯅꯠꯇ꯭ꯔꯁꯦ ꯍꯅꯨꯕ ꯅꯪꯁꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯈꯪꯉꯦꯗꯅ ꯅꯨꯡꯁꯥꯁꯨ ꯂꯣꯏ ꯏꯪꯊꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯨꯃꯥꯡꯒ ꯌꯥꯝ ꯁꯧꯔꯦꯕꯀꯣ ꯑꯗꯣ ꯍꯨꯃꯥꯡ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯀꯩꯅꯣꯗꯣ ꯂꯣꯏ ꯃꯥꯡꯉꯦꯀꯣ ꯁꯛꯐꯝꯗ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯆꯪꯒꯦ ꯇꯧꯕꯅꯦ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯃꯐꯝ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯝ ꯁꯨꯃꯥꯏꯅ ꯆꯤꯡ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯐꯣꯇꯣ ꯀꯥꯞꯄꯒ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯝ ꯐꯣꯇꯣ ꯀꯥꯞꯄꯒ ꯍꯜꯂꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯐꯖꯔꯕ ꯎꯆꯦ ꯐꯖꯔꯕꯅꯤ ꯁꯣꯏ ꯇꯥꯗꯤ ꯌꯥꯝ ꯆꯠꯆꯅꯤꯡꯉꯤꯅꯦ ꯑꯩꯈꯣꯏꯁꯦ ꯆꯠꯆꯅꯤꯡꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯁꯦ ꯍꯧꯖꯤꯛ ꯁꯥꯇꯤꯒ ꯇꯨꯞꯇꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯥꯟꯗ ꯁꯥꯇꯤꯒ ꯄꯥꯏꯅ ꯇꯧꯔꯤꯁꯨ ꯅꯣꯡꯐꯦꯟꯁꯦ ꯌꯥꯝ ꯀꯟꯅ ꯍꯩꯖꯤꯜꯂꯛꯑꯦ ꯆꯠꯄꯁꯦ ꯌꯥꯗ꯭ꯔꯦ ꯄꯥꯏꯔꯛꯑꯣ ꯅꯪ ꯃꯌꯥꯝ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣই ꯚꯤꯗꯤꯑꯣ ꯑꯝꯇ ꯀꯥꯞꯇ꯭ꯔꯦ ꯁꯦ ꯑꯗꯨꯝ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣ ꯈꯜꯂꯦ ꯂꯦꯞ ꯂꯩꯔꯦ ꯚꯤꯗꯤꯑꯣꯁꯨ ꯑꯝꯇ ꯀꯥꯞꯄꯛꯇ꯭ꯔꯦ ꯐꯣꯇꯣꯁꯨ ꯀꯥꯞꯄꯛꯇ꯭ꯔꯦ ꯅꯥꯟꯅ ꯂꯣꯏꯁꯟ ꯆꯠꯄꯩ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯦ ꯇꯦꯟ ꯆꯠꯂꯨꯁꯤ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯅꯝꯅ ꯆꯠꯄꯩꯅꯤꯁꯦ ꯐꯣꯇꯣ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯚꯤꯗꯤꯑꯣ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯃꯦꯀꯞꯀꯤ ꯑꯩꯈꯣꯏꯅ ꯀꯦꯔꯤꯕ ꯃꯦꯀꯞꯇꯨꯒꯤ ꯀꯩꯅꯣ ꯐꯥꯎꯕ ꯂꯣꯏꯅ ꯆꯥꯏꯔꯦ ꯂꯣꯏ ꯆꯥꯝꯊꯗꯣꯔꯦ ꯃꯌꯥꯝ ꯅꯣꯡꯁꯤꯅ ꯀꯥꯏꯗꯁꯨ ꯆꯠꯄ ꯐꯪꯉꯔꯣꯏ
nong ma khon da pan na hau la I tra ji mo ma tang aro I ko nong ma la ki kha nong me wan ki ai dai gai to to ko ra mẹ mà khơi lùi đấy nong thế nào ki pi ten da na anh mà chuột đi mayam nung sa nung sweet nung among nga na thayan ga sare ay mga khoi na kumanga de bibri ka da chandi do ga hujing na mo kay dawi nong ha da na si inam da talal la khoi to angao ka thangan na ga na ri phan pi ju sai dam loi chu loi de yam ta dang ning ye nong mar si da ikhat khat na ye da de han hai mi mayam gari ju mayai na kan na lai hujing yo choro ke yo ko si ga nong pha ga de aduga loi na pha ga photo ka pa chap cha ra ba ma ma to ti khoi ka paroi ma ma khoi ji dung ti khoi gi ti ti oi bok sumi na ba di ma ka ki mai dum chali nong ta ba nu koi ro ge na mai chali mem ke ma sak khapung ba loi loi na ja at long ko di de mem da ni na ngau phai ma na khoi che di mai te gi dre che la ga mayang bangan chin chin kai da no do ngon chừng này nó bị ngon nó chừng này mà khơi lối cũng có cho là chị chế mà xong rồi nhưng mà tuần cái lối là thành ăn chật ra hay là quay đi sao không đi ra đấy anh đi chưa mình thấy cái này đi này gì kìa chưa mình thấy cái nào phải đâu ai ba thằng vi là mẹ mà nói không đợi là quay chuyện nào làm gì mà tôi đông tuồng ngày khói ai ba tôi đông tuồng ngày mà thôi như này chỉ cả đông ra đây phải cái gì cho này này chỉ cả đàn chơi gì chơi biết thế là thua phần rồi khói tông ngom mình mà em gari xe qua khói nào mà cầm chặt là cái đôi con nào hàng mới tuồng là con này pa tông ngom mình khói chứ Hare Krishna wa bo are room yeng jat prai bo room go dom ta khali leirmdre dam nu me gari se mayam yang oi sing thom me nu ga tang ta ba da lo de sai ma tek se nu ga tang ta ba de sing ha thom jal le mayam do khoi na se kar cha de ase ra khoi gi se aroi go hospital som da le ra no ka sa ka ri go hospital de se na Asi daw si sabji ko sige ito sabji chai ito sabji sum lai de mayam ma se ko ga ren khalak ko do inde yo sabji se ore sa san ro ako photo ka ta phajab am jom dre ai gi de tang ma oi chi chi gi chi gi phono mo dre nong ta la loi chen nang te na ai ngon nga kan nong na ni mayam sa san ro jaw re ado ti je de ngon do ji photo ka yam na ai ne hen na ka pe na ma kan chau ri nong ma phan cha te ya ro khoi daw am ya de ga si je mayam sa san ro ta se san ro de mayam mi ma si de ga mai thabam do do se asiga na mandir dum siga gi pot ke daw dum se ja ba de mandir ke pot wali do pot lo ro ga khoi tok le o ji ato mayam kui dai ma tung na ni sikai ha siga ni ba training to mi do mayam ma to kui dai ma tung na ni sikai chang pa ni maning tan de chang dre mayam ti che gi na bu red cross se ma gi ne ba ko ado akhoi hujik la ko ta mayam lupa 40 lo ge hai wa ni da nung ti nung kwa khabi ba le mayam ma thak ta se cha jai ri mai akhoi nung ti gi ne mayam ko akhoi nung ti gan ta ba kan da pero to ba akhoi nung ti 30 da cha ban chi ga man de mayam ma chang ni ne gari thang de ne ma de man de chi fan chai ne 지금 파자냐 어디는 돼? 아빠 보지라. 나 번에 파이차 아니 능 보지라. 아이 보다 누가 능 보다 네 내가 마 시간에 하는 레이세 파는 사람 남네 봐. 안 오고 다 갔더니 너 반주 방아 저 완전 내 뭐에 거기 로이 주래 뭐 있어. 아니 단 비네 마 거기 메시지 다 틀리. 아래 마 사이 가리엠 풀라이 지제 너지. 가리엠 파래가 우리 아이고 와이제. em sẽ gari nào cái gì có hồi tung ở cho tôi nè bà sao bị kì giao về đi tung nghe khói bây giờ mình bắt xe view xe à khói hà nè đây là nó mà xe sang cái nó lên mà em cần thì bác sĩ cái lên đấy thì lấy cái thì bác cho tôi nè rồi mà em khói bây giờ direct đúng chặt lấy em có thâu cái gari xe khói hoàn thơ là nè xì là ta đấy
hꯧꯖꯤꯛ ꯄꯣꯠ ꯂꯧꯅ ꯍꯧꯖꯤꯛ ꯆꯠꯂꯦ ꯑꯩ ꯍꯧꯖꯤꯛ ꯄꯨꯡ 2ꯗ ꯗ꯭ꯌꯨꯇꯤꯅꯤ ꯃꯌꯥꯝ ꯁꯤꯗ ꯄꯨꯡ ꯑꯅꯧꯕ ꯕꯤꯗꯨꯗꯅꯤ ꯃꯌꯥꯝ ꯑꯁꯤ ꯀꯩꯅꯣꯅ ꯑꯗ ꯅꯣꯡꯁꯦ ꯑꯃꯨꯛ ꯇꯥꯊꯔꯛꯏ ꯃꯌꯥꯝ ꯁꯨꯅꯤꯌ ꯂꯩꯕꯁꯤꯔꯣ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯦ ꯕꯤꯁꯥꯜ ꯃꯥꯔꯀꯦꯠ ꯅꯣꯡ ꯆꯨꯔꯦ ꯑꯗꯨ ꯑꯃꯨꯛ ꯅꯣꯡꯁꯦ ꯑꯃꯨꯛ ꯇꯥꯕꯤꯔꯦ ꯕꯤꯁꯥꯜ ꯑꯩꯈꯣꯏ ꯑꯩ ꯍꯧꯖꯤꯛ ꯄꯨꯡ 2ꯗ ꯗ꯭ꯌꯨꯇꯤꯅꯦꯕ ꯑꯃꯨꯛ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯦ ꯕꯖꯥꯔꯗ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯕꯖꯥꯔ ꯍꯜꯂꯣ ꯑꯩꯈꯣꯏ ꯒꯦꯁ ꯌꯧꯔꯦ ꯍꯧꯖꯤꯛ ꯒꯥꯔꯤꯗ ꯍꯥꯏꯅ ꯆꯠꯂꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯊꯦꯡꯉꯦ 2:11 ꯇꯥꯔꯦ ꯇꯥꯏꯝꯁꯦ ꯑꯗꯣ ꯇꯥꯏꯝꯁꯨ ꯊꯦꯡꯖꯤꯜꯂꯦ ꯃꯌꯥꯝ ꯃꯣꯏ ꯍꯥꯏꯅ ꯑꯣꯇꯣꯁꯤꯗ ꯆꯠꯂꯤ ꯆꯤꯆꯦꯒꯩꯒ ꯍꯥꯏꯅꯦ ꯇꯥꯕꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯠꯇꯦꯕꯀꯣ ꯅꯣꯡ ꯇꯥꯖꯔꯁꯨ ꯒꯥꯔꯤꯗꯤ ꯑꯗꯨꯝ ꯖꯥꯝ ꯑꯣꯏꯕ ꯂꯦꯞꯇꯦ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯠ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯖꯥꯝ ꯑꯣꯏ ꯒꯥꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯝꯕꯤꯁꯦ ꯌꯥꯝ ꯍꯥꯏ ꯑꯗꯨꯅ ꯆꯣꯡꯉ ꯆꯠꯂꯤ ꯃꯌꯥꯝ ꯂꯝꯕꯤꯁꯦ ꯌꯦꯡꯉꯣ ꯅꯣꯡ ꯇꯥꯕꯒꯤ ꯂꯣꯏꯔꯦ ꯍꯥꯏꯔꯤ ꯈꯨꯍꯥꯏꯁꯤꯒ ꯑꯣꯇꯣꯁꯤꯒ ꯑꯩꯈꯣꯏ ꯇꯣꯡꯉꯤꯁꯤꯒ ꯑꯩꯈꯣꯏ ꯇꯨꯛꯇꯨꯛꯀꯤꯅꯦꯕ ꯑꯩꯈꯣꯏ ꯇꯣꯡꯉꯤꯁꯦ ꯍꯥꯏꯕꯤ ꯇꯨꯛꯇꯨꯛꯀꯤꯗꯨꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯆꯠꯂꯤ ꯁꯤꯗ ꯌꯦꯡꯉꯣ ꯂꯝꯕꯤꯁꯦ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯋꯥꯊꯗꯔꯦ ꯑꯩ ꯄꯨꯊꯔꯦ ꯆꯠꯂꯦ ꯊꯧꯒꯠꯂꯦ ꯑꯃꯨꯛ ꯇꯧꯗꯣꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁꯤꯗꯧꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝ ꯋꯥꯁꯨ ꯋꯥꯔꯦ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤꯃꯨꯛ ꯆꯠꯇꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ